China gi President Xi Jinping na USA na Iran bu sel tumgi oina pungmut mut naba thaurang liba adu apang bagi thawong ni mai pak padilai radana start tawba phawba yaroi aduga China na asigumba USA gi khongthang asi mai pak tanaba Iran bu matam pum bagi oina saugat naba thabak lokhat lagani hai khre Iran gi security chief Mohsen Rajai na hairi USA na Iran gi mathakta economic D-Day haibadi mai kai khuding maktagi Iran gi economic lifeline bu thadat naba thaurang liba asi karigumba thabak oina paikhat naba ahan ba step phawba hek lokhat lakpada prithvi gi lepak khuding makta leiriba America gi yamna chawba company sing asigi data center amadi facility pumba uful sana thugai gani hai khre aduga Irana yeirakpa khuyei adu yuar habaga manana nikkani hai khre hauju phawda Irana yamna pikna anka hotaga maming tagi oina American company sing asida yei khibani makha tabadadi Iran gi attack matungda company sing asi maming internet phawbada thiba phanghalloi hairi Mohsen Rajai gi inau no bawarol asi tabada Donald Trump yauna USA gi administration da Trump gi khongbi paiba mioi singi mihul thaidok hankhre mikup khara mihul mangba yauna rure USA gi economist Jeffrey Sachs na phongna Donald Trump asi wakhal choirba mapang leitraba amadi crack chuba hanuba amani hairaduna Donald Trump pu masana masabu control tauba ngamjadraba nopa asina USA bu karamna luchingadore bano hangkhre Donald Trump na USA bu loiba nairoidaba lan amada saruk yahallubadagi haujik Trump na Iran war asi normal oiba thaudok amagum USA na matam sang na lan asida laichu naba silli maram aduna kanagumba amana thinghaudragadi USA asi amuk khanna haugat pangamlaroi hairi neto nasu Donald Trump pu loinaidraba lan asidagi chingthorak pangamdre maram aduna neto haiba block asi thamdabana hena phare haikre Russia na makhoi gi precision guided khutlai sing season aduna Ukraine gi Odessa region da laiba pip denbi porta target tawduna fuel tanker ama storage tanker manga warehouse tara amadi military operation da season aba mateng pangsin ba power infrastructure sing thugai bangam khre hairi Russia gi attack asi European leaders singna Ukraine gi independence day da saruk yaduna keep the function pangthok lingai chainung dani Russia na attack asi tarukiba matamda atamna na European leader sing asigi punfam adudadi target tawbi khidre hairi Iran ge IRGC na claim tarukiba amada Iran na matau kanamna USA gi Middle East laiba military base sing asida pinpoint oina yeiduna USA gi khutlai sing asi mamit mana panghan bage haibadu USA na haujuk pawba khangjadri masi USA na kaidaunungda khangba ngamlaroidaba Iran gi anoba technology amani American base sing asida khinba radar amadi surveillance network pumnamak Iran na mathau tawba ngamhandana thugaiba loire hairi US Navy gi family member lising amaga chahum muk Bahrain da thaidok thaijin tawduna ko chen leramani makoi USA dasu hanba yadri aduga permanent oiba USA gi military base amada thaidokani haina temporary shelter single leihalli hairi hairiba family member sing asigi financial loss oiba makoi gi pochai mangba amade temporary housing maram chana leitabadagi emotionally strain oire hairi tanja asida Pentagon na Middle East ta thamgadoba US military gi personnel masing asi kak tharagani haibagi manungi oiba lalong su tauri haina media da thadurakrabani Iranian state television na ngasi Donald Trump gi yamna luna tawjaba machanu pa Baron Trump pu target tawraduna mahak pu television da uthok laga Trump ki machanu pa asigi punchi lobangamba mida dollar million tara gi sel gi mana pi ni haina lauthokre masita sengna Iranian sarkar gi maikai dagi thokpa order la natraga chumnagi Trump pu gyan tanaba dhamki piri bara haibagi chapchaba paudi khangbangamdri Russia na claim tawkhre bandudi makoi gi Su-35 fighter jet singna US na saba MIM-104 Patriot air defense system ama aduga KH-31 PM anti-radiation missile launch taunaba mafam ama Ukraine gi manungda kilometer chamaga kunmanga hanjillaga thugaiba ngamkhre hairi report asida Russian defense ministry gi wangang loi asina palle madudi Ukraine gi oina Patriot interceptor sing ase yamna masing handharakle maram aduna Russia na tarukba achoba missile attack sing Ukraine gi air
डिफेंस ना ngakthokpa ngamdre hairi charak sida Ukraine gi President Zelensky na Germany na Ukraine da PAC-2 missiles interceptor chatruk piragani haina confirm torokle hairi tanja asida Ukraine na Patriot interceptor sing asi USA dagi ni basutok tri hairi USA na Iran gi mathakta achou ba sanction thamjin bataragasu sanction asigi mayok naba maikai romda ngasi Iran gi mafam amada cubic meter billion chani mukki oigadaba gas ki field ama phangle hairi masigi gas field asidagi Iran apunba gas ki chada humdragani thoidi recoverable haibadi extract tauba ngamgani haina pari extract tauba ngamgani hairiba gas apunba asi Iran gi south parts ta leiba gas field adugi chahi taraga manga puthokadaba changmuk yami hairi anoba Iran gi gas field asina Iran gi domestic energy security da yamna chauba support ama piragani aduga Iran asi prithvi gi gas exporter da topper oirakpa yana leire hairi pau khara asi pijabagaloina na paika news analysis na khomjin duna pajaba pau matang asida loisinjare mayamdagi kainana bathang nijari